ꯔꯃꯨꯛꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯨꯠ ꯃꯀꯣꯛ꯫ ꯂꯧꯕꯤꯔꯁꯤ ꯕꯨꯠ ꯃꯀꯣꯛ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯨꯟꯄꯨꯔꯥ ꯂꯩꯕꯥꯛꯀꯤ ꯈꯨꯡꯒꯪ ꯑꯃꯗ ꯔꯈꯤ ꯀꯧꯕ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯐꯨ ꯁꯥꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯊꯥꯛꯏ꯫ ꯔꯈꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝꯅ ꯄꯪꯉꯤ꯫ ꯃꯃꯥꯅ ꯃꯥꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯍꯥꯏꯕꯗ ꯃꯍꯥꯛ ꯊꯣꯏꯅ ꯇꯥꯈꯤꯗꯦ, ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯈꯤ꯫ ꯑꯄꯪꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯃꯥꯅ ꯈꯜꯂꯛꯏ, ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯦ, ꯄꯩꯁꯥ ꯊꯣꯛꯄ ꯃꯈꯨꯠꯀꯤ ꯃꯍꯩ ꯑꯃꯗꯤ ꯍꯩꯍꯟꯕ ꯆꯨꯝꯃꯤ꯫ ꯑꯄꯪꯕ ꯃꯆꯥꯒꯤ ꯈꯟꯕꯗ ꯋꯥꯖꯔꯕꯤ ꯃꯃꯥꯅ ꯈꯨꯟꯒꯤ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯥꯗꯨꯅ ꯆꯐꯨ ꯁꯥꯕ ꯍꯩꯅꯕ ꯇꯝꯍꯟꯈꯤ꯫ ꯔꯈꯤꯒꯤ ꯃꯆꯥ ꯑꯍꯨꯝ ꯁꯨꯏ, ꯑꯅꯤꯅ ꯅꯨꯄꯤꯅꯤ, ꯑꯃꯅ ꯅꯨꯄꯥꯅꯤ꯫ ꯃꯆꯦ ꯑꯅꯤꯗꯤ ꯈꯔꯕꯨ ꯁꯤꯡꯉꯤ꯫ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯆꯐꯨ ꯁꯥꯕ ꯍꯩꯅꯕ ꯇꯝꯃꯨ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯌꯥꯏ꯫ ꯑꯗꯨꯕꯨ ꯗꯣꯂꯤ ꯀꯧꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯪꯈ꯭ꯔꯦ, ꯈꯨꯄꯪ ꯑꯃꯅꯤ꯫ ꯅꯣꯡꯃ ꯃꯄꯥꯅ ꯗꯣꯂꯤꯗ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯆꯐꯨ ꯁꯥꯕꯁꯤ ꯍꯩꯅꯕ ꯇꯝꯃꯨ, ꯂꯥꯏꯔꯤꯛꯁꯨ ꯍꯩꯍꯧꯗ, ꯄꯩꯁా ꯊꯣꯛꯄ ꯈꯨꯠꯀꯤ ꯃꯍꯩ ꯑꯃꯁꯨ ꯍꯩꯍꯧꯗ, ꯍꯌꯦꯡ ꯅꯪꯅ ꯆꯥꯎꯔꯒ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯏꯄꯥꯗꯤ ꯈꯟꯕꯗ ꯃꯝꯂꯦ꯫ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯗ ꯗꯣꯂꯤꯅ ꯏꯄꯪ ꯄꯪꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯌꯦꯡ ꯍꯟꯅꯨꯔꯕ ꯐꯥꯎꯕ ꯅꯈꯣꯏꯅ ꯑꯁꯨꯝ ꯊꯥꯛꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯣꯏ꯫ ꯕꯕꯥ, ꯅꯪꯅ ꯆꯐꯨ ꯁꯥꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕꯁꯦ ꯑꯩꯕꯨ ꯊꯥꯛꯄꯤꯅꯕ ꯅꯠꯇ꯭ꯔꯅꯦ? ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯔꯈꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯅ ꯈꯜꯂꯛꯏ꯫ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝꯅ ꯄꯪꯈꯤ꯫ ꯑꯩꯅ ꯄꯪꯈꯤꯕꯗꯣ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯅ ꯑꯃꯨꯛ ꯂꯧꯈ꯭ꯔꯦꯅꯦ꯫ ꯌꯥꯔꯔꯣꯏ, ꯃꯍꯥꯛ ꯑꯄꯪꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕ ꯑꯃꯅ ꯗꯣꯂꯤꯗ ꯍꯥꯏꯔꯛꯏ, ꯗꯣꯂꯤ, ꯉꯥ ꯌꯥꯝꯅ ꯂꯩꯕ ꯈꯣꯡꯕꯥꯟ ꯑꯃ ꯂꯩꯔꯦ, ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯤꯠꯂꯨꯁꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯗꯣꯂꯤꯁꯨ ꯍꯔꯥꯎꯅ ꯌꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯕꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯥꯅ ꯂꯥꯛꯂꯒ ꯏꯁꯤꯠꯄ ꯍꯧꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯁꯤꯠꯄ ꯂꯣꯏꯔꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯔꯦ꯫ ꯉꯥ ꯐꯥꯕ ꯂꯣꯏꯔꯗꯨꯅ ꯌꯦꯟꯅꯔꯝꯗꯥꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯗꯣꯂꯤꯗ ꯍꯥꯏꯔꯛꯏ, ꯅꯪ ꯑꯆꯧꯕ ꯉꯥ ꯑꯅꯤꯁꯤ ꯂꯧꯒꯦꯔꯥ? ꯅꯠꯇ꯭ꯔꯒ ꯐꯕꯧ ꯉꯥ, ꯉꯥꯕꯦꯝꯃ ꯃꯌꯥꯝ ꯑꯁꯤ ꯂꯧꯒꯦꯔꯥ? ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯂꯧꯖꯔꯣ꯫ ꯃꯃꯥꯟꯅꯕ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯗꯣꯂꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯆꯧꯕ ꯉꯥ ꯑꯅꯤꯁꯤꯗꯤ ꯁꯨꯞꯅꯒꯤ ꯑꯅꯤꯈꯛꯇꯅꯤ ꯇꯜꯂꯤ, ꯃꯁꯤꯗꯤ ꯂꯧꯅꯤꯡꯗꯦ, ꯑꯌꯥꯝꯕ ꯉꯥ ꯑꯁꯤ ꯑꯩꯍꯥꯛ ꯂꯧꯒꯦ꯫ ꯗꯣꯂꯤꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯊꯃꯣꯏꯗ ꯂꯣꯟꯅ ꯈꯜꯂꯝꯃꯤ, ꯊꯣꯡꯂꯒ ꯆꯥꯕꯗ ꯍꯥꯎꯒꯗꯕ ꯑꯆꯧꯕ ꯉꯥ ꯑꯗꯨꯕꯨꯗꯤ ꯂꯧꯒꯦ ꯍꯥꯏꯗ꯭ꯔꯒ ꯉꯥ ꯃꯆꯥ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯤꯕꯁꯤ ꯑꯩꯗꯤ ꯅꯣꯛꯅꯤꯡꯉꯤ꯫ ꯃꯁꯤꯒꯤ ꯃꯤꯁꯤ ꯄꯪꯂꯤꯗ, ꯃꯍꯥꯛ ꯃꯤ ꯑꯣꯏꯔꯣꯏ꯫ ꯗꯣꯂꯤꯅ ꯏꯁꯤꯠꯄꯗ ꯐꯥꯔꯛꯄ ꯉꯥ ꯃꯌꯥꯝ ꯑꯗꯨ ꯃꯆꯦ ꯑꯅꯤꯗ ꯌꯦꯡꯍꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯑꯩꯈꯣꯏꯅ ꯏꯁꯤꯠꯇꯨꯅ ꯐꯥꯔꯛꯄ ꯉꯥꯅꯤ, ꯌꯥꯝꯗ꯭ꯔꯥ? ꯑꯆꯧꯕ ꯉꯥ ꯑꯅꯤꯒ ꯉꯥ ꯃꯆꯥ ꯃꯌꯥꯝ ꯑꯁꯤꯒ ꯐꯥꯕꯅꯤ꯫ ꯑꯆꯧꯕ ꯉꯥ ꯑꯅꯤꯗꯨꯗꯤ ꯃꯍꯥꯛꯅ ꯂꯧꯈ꯭ꯔꯦ꯫ ꯑꯌꯥꯝꯕ ꯉꯥ ꯑꯁꯤꯗꯤ ꯂꯧꯗ꯭ꯔꯒ ꯑꯆꯧꯕ ꯉꯥ ꯑꯅꯤꯗꯪ ꯂꯧꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯄꯪꯗ꯭ꯔꯥ? ꯃꯍꯥꯛ ꯃꯤ ꯑꯣꯏꯔꯔꯣꯏꯀꯣ? ꯗꯣꯂꯤꯒꯤ ꯋꯥ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯃꯥꯒ ꯍꯦꯛ ꯊꯪꯅꯔꯤꯕ ꯃꯆꯦ ꯑꯗꯨꯅ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣ, ꯅꯃꯥꯟꯅꯕ ꯑꯗꯨꯅ ꯄꯨꯈꯤꯕ ꯉꯥ ꯑꯅꯤꯗꯨ ꯀꯌꯥ ꯌꯥꯝꯅ ꯆꯥꯎꯏ? ꯅꯆꯦꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯇꯝꯃꯨ꯫ ꯃꯆꯦꯒꯤ ꯋꯥꯍꯪꯁꯤꯡꯗꯨꯗ ꯗꯣꯂꯤꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯃꯥꯅ ꯄꯨꯈꯤꯕ ꯉꯥ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯏ, ꯐꯖꯩ, ꯉꯧꯔꯣꯛ ꯉꯧꯏ, ꯑꯌꯣꯛꯄ ꯉꯥ ꯑꯣꯏꯔꯝꯅꯤ꯫ ꯗꯣꯂꯤꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯆꯦ ꯑꯅꯤ ꯑꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯉꯥ ꯃꯌꯥꯝ ꯑꯗꯨ ꯆꯥꯏꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯉꯥ ꯑꯅꯤꯁꯤꯗꯤ ꯅꯃꯥꯗ ꯄꯤꯖꯔꯨꯔꯣ, ꯅꯪꯕꯨ ꯑꯆꯧꯕ ꯉꯥ ꯑꯅꯤꯗꯨ ꯑꯣꯏꯅ ꯂꯧꯔꯛꯄ ꯌꯥꯗ꯭ꯔꯅꯦ? ꯄꯪꯃꯟꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ꯫ ꯃꯆꯦꯅ ꯉꯥ ꯆꯥꯏꯊꯣꯛꯈ꯭ꯔꯕ ꯑꯗꯨꯗꯗꯤ ꯗꯣꯂꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯁꯤꯁꯨ ꯀꯌꯥꯗ ꯄꯪꯂꯤꯕꯅꯣ, ꯃꯥꯁꯨ ꯑꯆꯧꯕ ꯉꯥꯗꯨ ꯄꯨꯔꯛꯎ ꯍꯥꯏꯔꯤꯅꯦ꯫ ꯃꯇꯝ ꯑꯁꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗꯗꯤ ꯔꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯑꯗꯨꯒ ꯗꯣꯂꯤꯁꯨ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯦ꯫
ꯗꯣꯂꯤꯒꯤ ꯃꯆꯦ ꯑꯅꯤ ꯑꯗꯨ ꯈꯔ ꯂꯩꯔꯒꯗꯤ ꯃꯊꯪ ꯃꯊꯪ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯨꯅ ꯃꯌꯨꯝꯗ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯃꯆꯥ ꯅꯤꯉꯣꯟꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯑꯍꯟ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨ ꯊꯣꯏꯅ ꯋꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯈ꯭ꯔꯦ꯫ ꯗꯣꯂꯤꯅ ꯑꯄꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯁꯤ ꯊꯣꯏꯅ ꯋꯥꯔꯝꯗꯕ ꯌꯥꯕꯅꯤ꯫ ꯗꯣꯂꯤꯁꯨ ꯄꯥꯈꯪꯅꯤꯅ ꯄꯪꯂꯕꯁꯨ ꯄꯪꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯏ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯇꯨꯔꯦꯟ ꯋꯥꯡꯃꯗꯒꯤ ꯍꯩꯅꯨ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯅ ꯂꯥꯠꯆꯔꯤꯕꯗꯨ ꯀꯅꯥꯁꯨ ꯈꯪꯗꯦ꯫ ꯗꯣꯂꯤꯅ ꯍꯩꯅꯨꯕꯨ ꯅꯨꯡꯁꯤꯖꯔꯕꯁꯨ ꯍꯩꯅꯨꯅꯗꯤ ꯗꯣꯂꯤꯕꯨ ꯀꯔꯤꯁꯨ ꯈꯟꯕꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯃꯃꯤꯠ ꯌꯥꯝꯕꯗꯁꯨ ꯃꯃꯤꯡ ꯆꯠꯂꯤꯕꯤ ꯑꯐꯥꯎꯕꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯍꯩꯅꯨꯅ ꯗꯣꯂꯤꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯗꯤ ꯗꯣꯂꯤ ꯀꯞꯄꯅ ꯂꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯍꯥꯛ ꯂꯨꯍꯣꯡꯅꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯕꯤꯔꯣ꯫" ꯑꯄꯣꯛꯄ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ, ꯍꯥꯏꯐꯝ ꯊꯣꯛꯏ꯫ ꯑꯩꯍꯥꯛꯁꯨ ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯇꯥꯡꯀꯛ ꯑꯍꯨꯝ ꯊꯣꯛꯅ ꯂꯩ꯫ ꯑꯍꯥꯟꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ, ꯑꯅꯤꯁꯨꯕꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯖꯧꯕꯣꯟꯒꯤ ꯃꯇꯝ, ꯑꯍꯨꯝꯁꯨꯕꯗ ꯑꯍꯟ ꯑꯣꯏꯔꯛꯄ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯐꯅꯕ ꯁꯦꯝꯕꯤꯍꯧꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯐꯅꯕ ꯈꯜꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯥꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ, ꯑꯄꯪꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯈꯤꯕꯅ ꯍꯧꯖꯤꯛ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤ? ꯅꯪꯅ ꯄꯪꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯑꯣꯏꯔꯕ ꯃꯇꯝꯁꯤꯗ ꯀꯌꯥꯗ ꯋꯥꯔꯕ ꯃꯤꯒꯤꯗꯤ ꯃꯆꯥꯒꯤ ꯃꯄꯥꯟ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯌꯨꯝ パンꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯒꯦ ꯍꯥꯏꯔꯕꯗꯤ ꯑꯐꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯂꯩꯕ ꯇꯥꯕꯅꯤ꯫ ꯃꯇꯤꯛ ꯆꯥꯗꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯄꯣꯛꯂꯤꯕ ꯃꯆꯥ ꯑꯗꯨꯁꯨ ꯐꯔꯣꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯃꯃꯥ ꯃꯄꯥꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯄꯩꯁꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯌꯥꯔꯤꯕ꯭ꯔꯥ? ꯑꯐꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕ ꯅꯪꯗꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯈꯣ꯫ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯄꯩꯁꯥ ꯇꯥꯟꯈꯤꯒꯗꯕꯅꯤ꯫ ꯗꯣꯂꯤ ꯑꯁꯤ ꯄꯪꯕꯗ ꯅꯠꯇꯅ ꯃꯁꯥꯗ ꯇꯟꯕꯒꯤ ꯂꯩꯅꯥ ꯑꯃꯁꯨ ꯂꯣꯏꯅꯔꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯑꯣꯏꯅ ꯇꯥꯗꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯂꯦꯞꯇꯕ ꯃꯇꯝꯒꯤ ꯏꯆꯦꯜꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯈꯔ ꯂꯩꯔꯒꯗꯤ ꯑꯍꯟ ꯑꯣꯏꯔꯕ ꯗꯣꯂꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯑꯄꯪꯕ ꯃꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯪꯁꯥꯔ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯑꯍꯟ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯍꯥꯎꯔꯕꯁꯨ ꯍꯥꯎꯇ꯭ꯔꯕꯁꯨ ꯗꯣꯂꯤ ꯅꯣꯡꯃꯇ ꯆꯔꯥ ꯍꯦꯟꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯗꯣꯂꯤ ꯑꯗꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯦ꯫ ꯅꯣꯡꯃꯗꯤ ꯗꯣꯂꯤꯅ ꯃꯥꯒꯤ ꯑꯄꯪꯕ ꯋꯥꯈꯜ ꯑꯗꯨ ꯑꯁꯨꯝ ꯈꯜꯂꯛꯏ, ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯗꯤ ꯆꯥꯗꯅ ꯍꯤꯡꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯤ꯫ ꯋꯥꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯊꯕꯛ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯋꯥꯗꯅ ꯅꯨꯡꯉꯥꯏꯒꯗꯕ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗꯦ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯥꯗꯗꯨꯅ ꯁꯤꯔꯒꯅꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯗꯨꯗꯒꯤ ꯗꯣꯂꯤꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯋꯥꯗꯅ ꯅꯨꯡꯉꯥꯏꯒꯗꯕ ꯊꯕꯛ ꯑꯃ ꯊꯤꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯡꯒꯪ ꯃꯌꯥꯒꯤ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯂꯤꯕꯤ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯎꯕꯗꯗꯤ ꯗꯣꯂꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯦ, ꯏꯁꯤꯡ ꯈꯔꯗꯪ ꯊꯛꯀꯦ꯫" ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯊꯛꯄꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯏ, ꯃꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯈ꯭ꯔꯤꯅꯤ꯫" ꯗꯣꯂꯤꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯒꯤ ꯑꯥꯔꯊ ꯂꯩꯁꯥꯕꯤ ꯑꯗꯨꯅꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯃꯥꯁꯨ ꯗꯣꯂꯤꯗ ꯂꯛꯅꯕꯅꯤ꯫ ꯁꯛꯈꯪꯗꯕ ꯄꯥꯈꯪ ꯑꯃꯅ ꯍꯔꯥꯎ ꯍꯔꯥꯎ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯛꯄꯗ ꯏꯁꯤꯡ ꯄꯤꯊꯛꯅꯤꯡꯗꯕ ꯂꯩꯁꯥꯕꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯝꯒꯗ꯭ꯔꯅꯦ? ꯗꯣꯂꯤꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯈꯪꯏ, ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯁꯦꯡꯅ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯗꯕ ꯌꯥꯗꯦ꯫
ꯗꯣꯂꯤꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ? ꯑꯐꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯔꯕ꯭ꯔꯥ? ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯛꯄꯗ ꯇꯨꯈꯤꯒꯗꯕ ꯎꯄꯥꯜ ꯑꯗꯨꯗꯤ ꯎꯔꯤ ꯑꯣꯏꯕꯤ ꯑꯩꯗꯤ ꯌꯦꯠꯆꯔꯔꯣꯏ꯫ ꯗꯣꯂꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯀꯥꯏꯕ ꯆꯣꯞꯄ ꯃꯥꯏꯊꯤꯕ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯗꯣꯂꯤꯗꯤ ꯄꯪꯃꯟꯕꯗꯒꯤ ꯈꯪꯖꯕ ꯉꯝꯖꯗꯦ꯫ ꯗꯣꯂꯤꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯂꯥꯛꯄꯗ ꯃꯊꯪꯗ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯩ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯃꯍꯥꯁꯣꯏ, ꯅꯪꯅ ꯆꯠꯂꯤꯕꯁꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ꯭ꯔꯥ? ꯀꯔꯤ ꯊꯕꯛ ꯇꯧꯏ?" ꯗꯣꯂꯤꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯁꯣꯏ, ꯑꯩꯅ ꯆꯠꯂꯤꯕꯁꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ꯫ ꯑꯩ ꯅꯨꯡ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛ ꯇꯧꯏ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯀꯌꯥꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯇꯨꯡꯒꯤ ꯐꯅꯕ ꯈꯜꯍꯧꯕꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯗꯗꯨꯅ ꯇꯨꯡꯒꯤ ꯐꯅꯕ ꯍꯥꯏꯕꯗ ꯏꯜꯍꯧꯗꯕꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩ ꯋꯥꯅ ꯅꯨꯡ ꯊꯨꯒꯥꯏꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯑꯁꯤꯅꯤ." ꯅꯨꯡ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯋꯥꯏ ꯍꯥꯏꯔꯛꯄꯗꯗꯤ ꯗꯣꯂꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯗꯣꯂꯤꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯈꯨꯡꯒꯪ ꯑꯃ ꯌꯧꯔꯛꯂꯦ꯫ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯃꯈꯨꯠꯇ ꯍꯣꯔꯥꯏ パꯏꯗꯨꯅ ꯂꯩꯔꯝꯕ ꯑꯍꯟ ꯑꯃ ꯊꯦꯡꯅꯩ꯫ ꯑꯍꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯗꯣꯂꯤꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯈꯨꯔꯥ, ꯅꯪꯅ ꯄꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ?" ꯗꯣꯂꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯑꯍꯟ ꯑꯗꯨꯅ ꯊꯃꯣꯏꯗ ꯂꯣꯟꯅ ꯈꯜꯂꯛꯏ, "ꯍꯣꯔꯥꯏ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯄꯥꯈꯪ ꯑꯁꯤ ꯑꯄꯪꯕ ꯃꯤꯅꯤ꯫ ꯑꯁꯨꯛ ꯆꯥꯎꯈꯠꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯪꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯄꯪꯕ ꯃꯤꯒꯤ ꯃꯔꯟꯗꯤ ꯑꯁꯤꯡꯕꯅ ꯆꯥꯊꯣꯛꯈꯤꯒꯅꯤ." ꯑꯍꯟ ꯑꯗꯨꯅ ꯗꯣꯂꯤꯗ, "ꯑꯩꯍꯥꯛ ꯎ ꯁꯨꯕ ꯃꯤꯅꯤ, ꯎ ꯁꯨꯕꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯏ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗꯗꯤ ꯗꯣꯂꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯗꯣꯂꯤꯅ ꯈꯔ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡ ꯑꯗꯨꯗꯗꯤ ꯂꯝꯕꯤ ꯃꯌꯥꯒꯤ ꯆꯥꯎꯔꯕ ꯎꯄꯥꯜ ꯑꯃꯒꯤ ꯃꯈꯥꯗ ꯍꯅꯨꯕ ꯑꯃꯅ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯝꯕꯤꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯍꯥꯛꯅ ꯍꯅꯨꯕ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯄꯨ, ꯅꯪꯕꯨ ꯑꯉꯥꯡ ꯃꯌꯥꯝꯁꯤꯗ ꯋꯥꯔꯤ ꯂꯤꯔꯝꯂꯤꯕ꯭ꯔꯥ?" ꯗꯣꯂꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯍꯅꯨꯕ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯍꯩꯗꯨꯅ ꯇꯂꯞ ꯆꯥꯕ ꯊꯕꯛ ꯑꯃ ꯇꯧꯍꯧꯕꯅꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯔ ꯐꯩ꯫ ꯑꯩꯅ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯍꯟ ꯑꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯕꯛ ꯑꯋꯥꯕ ꯁꯨꯔꯨꯕꯁꯨ ꯉꯝꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯝꯒꯅꯤ." ꯍꯅꯨꯕ ꯑꯣꯖꯥꯅ ꯇꯥꯏꯕꯪꯁꯤꯗ ꯋꯥꯗꯅ ꯅꯨꯡꯉꯥꯏꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯂꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯈꯜꯂꯛꯏ꯫ "ꯑꯄꯪꯕ ꯅꯈꯣꯏꯅ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯋꯥꯗꯅ ꯅꯨꯡꯉꯥꯏꯒꯗꯕ ꯊꯕꯛ ꯂꯩ꯫ ꯑꯩꯗꯤ ꯊꯕꯛ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯈꯤꯅꯤ." ꯗꯣꯂꯤꯅ ꯋꯥꯗꯅ ꯅꯨꯡꯉꯥꯏꯒꯗꯕ ꯊꯕꯛ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯑꯗꯨꯗ ꯕꯨꯖꯥꯂꯤꯀꯥ ꯀꯧꯕ ꯈꯨꯡꯒꯪ ꯑꯗꯨꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯄꯥꯛ ꯆꯥꯎꯔꯕ ꯂꯝꯍꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯈꯤ꯫ ꯑꯆꯧꯕ ꯂꯝꯍꯥꯡ ꯑꯗꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯂꯥꯟꯊꯣꯛꯀꯦ ꯈꯟꯗꯨꯅ ꯗꯣꯂꯤꯅ ꯀꯟꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯆꯠꯐꯝ ꯈꯪꯗꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯗꯣꯂꯤꯅ ꯑꯩꯍꯥꯛ ꯀꯗꯣꯝꯗ ꯆꯠꯂꯒ ꯈꯨꯡꯒꯪ ꯇꯥꯒꯗꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯡꯗ ꯈꯔ ꯂꯥꯞꯇꯛꯅ ꯃꯩꯅꯝ ꯑꯃꯒꯤ ꯃꯉꯥꯜ ꯎꯔꯛꯈꯤ꯫ ꯃꯉꯥꯜ ꯑꯗꯨ ꯎꯕꯗ ꯗꯣꯂꯤꯅ ꯍꯔꯥꯎꯅ ꯁꯣꯜꯂꯛꯏ, "ꯑꯩꯒꯤ ꯃꯥꯡꯗ ꯀꯅꯥꯅꯣ ꯑꯃ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯆꯠꯂꯦ꯫ ꯑꯩꯍꯥꯛ ꯃꯥꯒ ꯆꯠꯃꯤꯟꯅꯔꯒꯦ." ꯃꯩꯉꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅꯕ ꯗꯣꯂꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯗ ꯎꯔꯤꯕ ꯃꯩꯉꯥꯟ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯇꯥꯟꯅꯕ ꯐꯪꯗꯦ꯫ ꯗꯣꯂꯤꯅ ꯐꯅ ꯀꯟꯅ ꯇꯥꯟꯅꯔꯤꯕ ꯃꯩꯉꯥꯟ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇꯪ ꯈꯪꯉꯥꯟ ꯉꯥꯜꯂꯝꯂꯒ ꯃꯨꯠꯈ꯭ꯔꯦ꯫ ꯉꯥꯜꯂꯝꯕ ꯃꯩꯉꯥꯟ ꯑꯗꯨꯅ ꯗꯣꯂꯤꯅ ꯎꯔꯛ ꯋꯥꯔꯛ ꯑꯗꯨꯗ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯂꯩꯕ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯗꯣꯂꯤꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯗꯨꯅ ꯈꯜꯂꯛꯏ, "ꯐꯔꯦꯗꯥ, ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯔꯒꯦ." ꯃꯩꯗꯤ ꯊꯥꯟꯗꯅ ꯄꯨꯡꯉꯥꯟ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯐꯖꯕ ꯀꯥ ꯑꯃ ꯈꯜꯂꯒ ꯗꯣꯂꯤꯅ ꯂꯩꯅꯕ ꯆꯪꯂꯛꯏ꯫ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯃꯌꯥꯗ ꯐꯃꯨꯡ ꯑꯃ ꯂꯩꯕꯗꯨ ꯎꯕꯗ ꯗꯣꯂꯤ ꯇꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯐꯃꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯍꯤꯞꯊꯈꯤ꯫ ꯗꯣꯂꯤꯅ ꯐꯃꯨꯡꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨ
koichat chatpa horakle. Phamung aduna ka thungna chatliba ado Dolly di mamangda chatpani haina ahanbada khalui. Adubu mamit pangthoktuna yenglakpada mana hipliba phamung ado tasengna chatle haiba khanglakhi. Phamung na koichat chatlibadu Dolly di yamna nungaire. Phamung mathakta asum hiptuna leiri. Leptana koichat chatliba phamung aduna hanagi maphamda lengdana laikhraba matam aduda Dolly du tumthakre. Adubu langnarakliba mayamgi khonjen aduna mahak tumba yadre. Dolly na yamna saungna haugatlaga phamung mathakta phamduna leikhi. Mahakna asum leirambadagi kaagi mayai adomda yengthokhibada nupi macha anigi makok aduna nokhi tauduna mangonda munna yengduna leirambadu ure. But makok asi hek uruba adudagidi Dolly phamungda mamit usinduna leikre. Ngaihak leiragadi but makok ani ado wari sanaba haurai. Iche phamungda phamduna leiriba nupa asi yamna pangba mini. Mahakna pangbadagi aikhoigi ikon asida changlaklibani. Nahansu mama mapana haiba indabi lamket lamhaibi tungi punsi phanaba khandabi yamna pangbi leisabi amasu aikhoina sathokre. Nungaire da ngasisu apangba pakhang ama lakle masisu sathoklasi iche. Mache but makok aduna hairai. Ibema nangna hairibadu chummi. Phamung mathakta phamliba pakhang asi apangba mini. Mahak mama mapana haibasu inde. Tungi phanabasu khande. Arembada matam manganduna leithoki. Masimakna mahak matik chaba mi ama oihaudre. Aduga amuksu wadana nungaiba pamli. Mama mapana haiba indaba apangba masa asidi prithibi asi lumnaba lakpani. Mama mapabu otke neige wahange hairibani. Makhoi asibu hingbagi kanakhigadrane ibema. Apangba midi prithibi da hinghangumsi. Phamung mathakta phamliba pakhang asi sathoklasi. Dolly na ngasaigi but makok ani ado leiribra haiduna mamit pangthoklaga yenglakpadadi but makok ani ado leiramdre. But makok thengnabadagi haifam khangdana leirakliba tanja asida Dolly panglambadagi khangsing singba haurakle. Mahak yamna ningamdana khalai. Aina asingba angang ama oiduna tungi phanaba khalamlabadi aihak sapu saba mi ama oiduna yamna nungaina leiramgani. Adubu aina pangbadagi ima ipana sapu saba hainaba tamhau haibado thawoina takhide. Sadana hingbadi yadabanina wadana nungaigadaba thabak ama thirakpada ai but makok oina thengnare. Taibang mi oina poklaga apangba mi ama oibadi punsida aphaba oiroi. Apangba midi khudong thiba asi toina thengnagani. Dolly na phamung mathakta ningamdana leiringaida ngasaigi but makok ani aduna matungdagi masada thengduna sanarai. But makok anigi matau aduda Dolly yamna pakhatna ima haina lauraga makhutna but makok ani adu kanthokhi. Phamung mathaktagi leimai thakta tarakhiba but makok ani aduna ukhidraba matungdadi Dolly na phamliba phamungi kangkhadagi akibagi masak oiraba achauba but makok manga tholaklaga phamung mathakta phan chongkhalakle. Achauba but makok manga ado hek ubada Dolly du pakhatkibana wanthakre. Mahak khudakta adumak siki. Dolly gi asiba hakchang ado ngaihak leiragadi mathang tholakliba but makok mayam aduna machet chetlaga hauna sathokhi. Wari asina haininglibadi ngasigi taibang asida apangba migi sanafam leitabani aduna nakhoisu apangba mi oigano. Asingba mi oiduna ima ipana tungi punsigi damak phanaba sembiringai matam asida matik chaba mi ama oihaunaba kanna hotnaho. Nakhoina matik chaba mi ama oiraga nakhoibu pokpiriba palem panthaugi laman singsi. Mayamna nungsibiduna wari asibu like tawiramo. Anauba nungairaba phunga wari kaya amuk puduna laksakige. Ngasigi oinadi kainarasi.